ngasi ayuk phongkiba tongan Manipuri sifongsingi amasung thokiba thawdo wathoksingi maru oiba I pausing kongressaraga Manipur top channel gi maikeidigi myamda thamjigi hanbada Masagi Nupi Mei tharaga hatluba miyoi jail da thajinkre Masagi Loinabi bu thaw haijinduna Mei tharaga hatkibada chenaba mapuroiba police na faraga jail da thajinkre miyoi edugi maming RK Lenin chai kungani pan apokpa lekhidraba Jaisna kawi lamsangi takthong khunawdagi hausingna khonghampat mayai lekai da leirabani thawdo siga mari leinana mak mamang thagi kunga mapana police na fabugo loinena mari leinabu court puthoklaba matungna judicial custody de remand tokibani haina pawsna phungdorakli atopa paw manamo Nelson gi mathakta court na charge frame tokre March taraga taret English singaniga kunga mathoida thangal kaithel dagi thonawjam Roshan sei kuntraga nithu apokpati ace person nibu makhuri lenthatuna hanana bo honarami haibagi thawduka mari leinana lampel police na lokhotkiba case ki charge sheet ta accused oina charge tawrakiba singjamai singam kha yanglem laikai digi Nelson namairakpam sei kuntragom da apokpa Norian gi mathakta session judge Impal West na IPC gi section 326 307 gi makhada charge frame tawkre adomainama ma ki mathakta charge tawrakpa section 201 di lauthokre haina pawsina makhata na phongdorokli atopa paw manamu Supreme Court na Manipur gi Transport Department da BS4 gi gari sing register tawnabu khangalakle Manipur gi BS4 vehicle singi owner singna mangjarakpa manglan mangfaunare Manipur yauna leba sigi capital city am oiriba Delhi amasum sigi national capitals region NCR yauna state ayambada BS4 vehicles haina khangnariba tangkak asigi makhada Labour gari punamaki registration tawbagi thabak mari leinaba state singi transport department authority singna tawhanba yahandana leirakhibabu singnarakhiba yamlaba case singi manungda ama oikiba Manipur dagi Sinam Pritam amasum haki kangbuna Supreme Court of India da file tokiba interlocutory application IA ama yauna tuan ba IA 22 khak lakhotlaga masigi wayel satharaba matungda leba asigi apex court na Manipur gi oina BS4 vehicle sing haibagi manung saliba gari punama registration tawbagi thabak sathanaba Manipur government ki transport department da order pirakre leba asigi oina BS4 vehicle singi manung sanba gari punama pu mari lenaba state singi transport authority department sing registration tawbada athingba pirakhibagi mayok the file taunarkiba IA singa loinana watho asigi matangda main petition oiriba writ petition civil number 13029 of 1985 pu Supreme Court of India ki Justice L Nageswar Rao Justice BR Gavai amasum Justice BBH Nagarathana ahumgi koramna ngarang laukhatuna khanaki leba asigi khwaidigi wanglabo wayel sangasigi justice ahumgi division bench na matter singasi lokholakpada Manipur ga mari lainariba IA number 116007 amasung 115987 of 2020 gi petitioner oiriba Sinam Pritam amasung maki kangbogi maikeida Manipur gi senior counsel BP sahuna lefki haina pawshin makhatana phongdorakli atopa pawmana Omicron dagi ngakthoknaba vaccine kapthoklasi Dr. Rajo COVID-19 gi variant Omicron sandoklaba lebak taraga mari gi manungdagi Manipur miyoi nipan thunglakre COVID-19 gi anauba Omicron koba variant ama hojik South Africa dagi sandorakle anauba COVID-19 gi variant Omicron hairiba laisadasi Malem gi tuan lebak taraga mari te sandokre hairiba lebak taraga mari sigi manungdagi Manipur miyoi nipan thunglakre adubu health department na lokatpam thokpa section thorang sing lokhali maramaduna miyamna thoine hena mi painingai leiti haina Directorate of Health Services Manipur gi Director Dr. K Rajona phongdokre sohairi amasum wafam asingasi lamphel parta leiba Directorate of Health Services Manipur gi office ta pangthokiba pawgi mifam amada phongdokhibani pawgi mifam aduna makhatana taraduna hai COVID-19 gi anauba variant Omicron laisatagi ngakthoknaba Ministry of Health and Family Welfare na November 19 notification ama thokduna December amadagi guidelines sing satnaba horagani haikre Manipur du so hairiba guidelines sing adu December amadagi satnaba horagani maramdi COVID-19 gi anauba variant sandoropagi section da bi yadraba leba khara adudagi lakpa miyoi nipan Manipur da thunglakre
mi nipan sigi manungda ngarang khaktada miyoi ahum lakhi miyoi manga amana hana state asida lakhrabani adubu COVID-19 ge protocol adumak ngakna sali Manipur thunglakhiba miyoi nipan adu Israel New Zealand Bangladesh amadi USA dagi lakhibani haina supawsna makhatana phongdorokli atopa paw manamu mahiroi lusingba hatpada senaba accused accident da siri Assam ge nongpok thangba Jorhat All Assam Student Union AASU gi lusingba ama miyam sangduna hatkibada maruoina senaba misak oiriba Niras Das yumsagai sanumita police custody dagi nanthoktu senabada lambi ke accident amada siri haina official singna phongdorakli police official amana phongdorakhibada Niras Das haidiba miyedu Jorhat district ki nakasarida nunggai matung nungalamdaida police band gi song tharaga senbada escort gari amana thombada sikibani Drug lalon bamiyo mas oriba Das asi hokiba me thadagi police custody da natragana police tagi nanthoknaba honabada sikiba miyo singi manungda kungani pansubani sikiba tai miyo ayamba lalhauba lon yadraba mongna drug lalonba amasum sanfuranba ref mi hatpa amasum atai tuan crime singa mari leinana maral siraba singi Das pu miyo yangkhai hen irang hawanduna AASU gi lusingba animes Buyan bo hadan kibagi maral siki thaudo oduda buyan gi associate pranay datta amasum journalist baruwa aso opanang kibani uhobo miyoy kyana makhoi gi mobile singda thaudo odu gi video loram ki haina pausna su phungdorakhi marak thani state sigi wangmara thokpa paw khara myamna thamjage ising thumjin kibagi thaudok ta patient taraga tere sire authority Central Mexico the hospital ma da khangauduna ising thumjilakpadagi power supply amadi oxygen therapy da sauna saitheng pirakhiba aduna maramoiraga hospital adu treatment sathaduna leiriba patient taraga tare sire haina authority singna phungdorakli hospital adu Hidalgo state ki manung sanba Tula town da leibini akan manung na maramoiraga Tula town Pauduna seliba turel adugi isingi imai khangen hengalakhibaga loinana hospital manungda ising thamjin kibani Mexican Institute of Social Security gi General Director Jo Boledona phungdo khibada hospital treatment sathaduna leiriba miyoi taraga tere sikiba si yamnamak leibak thibani hospital aduda khanghaudana ising thumjilakpadagi electric ki khudong chaba mangkhibaga loinana oxygen gi treatment sathariba patient singda sauna sething pikhibani Hospital aduda lairamba patient yangkhai ge tarukti tekta kaidan atopa hospital la refer tawki ngarangi thagdo aduda lekhidraba patient ayamba COVID-19 na naraba ngaktani haina pausna suma khatana phongdorakli atopa paw manamo mafam khangdana nungmai kapagi thagdokta naha ahum sire masagi sai taraga manga rom tamak ngai diba nupa masa mana mahakna tamliba Michigan da leiba high school amada mafam khangdana nongmai kapthorakpadagi sahi nauriba mi ahum sian kibaga loinana nipan asu oppanang Hatkhre haina police officials singna phungdorakli hiramasiga mari leinana Auckland County Sheriff's Police na phungdokibada Michigan da leiba Oxford High School da nongmai kapagi thaudo du thokibani thaudo adu senariba mahairu edu police na pharaba matung custody da thamkhre mangondagi semi automatic handgun ama recover tawba ngamkhre Karimarang widamak mahakna nungmai kapagi thaudoru satakibano haina hauzumaki oinadi sapsana khangmangamdri thaudok sida senariba mahairu esi fanaba hotnaba matamda mak masana athingba amata pikhide custody da leiribina asina maki lawyer ama pinaba phongdorakre adubu miyar asiga mari leinana wafam amata phongdokpadi leitri hai amaromda ngasigi thaudo sida leikidraba mi ahum adugi manungda anina nupini aduga amana nupane aduga soklabasing adugi manungda oza amasigauri asokpa nipan gi manungda tarukki condition stable oire aduga anidi haujuk makhatana hospital treatment se thari makhoi anigi phibam luna leiri haina pausna phungdorakli atopa paw manam booster kapthokpana Omicron variant ki ngakthoknaba khwaidigi faba pambaini Boris South Africa di ihan hana thengnakiba COVID-19 gi anoba variant Omicron digi ngakthoknaba amata ngairaba pambai di vaccine booster kapthokpani haina UK gi Prime Minister Boris Johnson phungdokibaga loinana leiba asigi miyamna matam leiringaida COVID-19 vaccine kapthoknaba khangalakli mana makhatana phungdokibada leiba asida vaccine booster kapagi thabak hana dagi hena khumang yangsilhalagani
Mathang saigi Janawari tharu ba phawgi manungda leibak asida leidiba sei taraga nipan amadi masidagi helaba miyoi khudingmakna booster kapagi khudongchaba phangananaba akanba mawngda hotnari haina pausna supali Makasa Tharakpoina Manipur ge topa maruiba pau khara myamna pizage atopi state gi machine saraga thajilakpana Manipur gi handloom mutkiba yabagi akiba leiri ngalingi matamdagi hauna khungangi setmilon gi mayol oina hawrakiba iyong phi khwang saba phirol sing atopi state singdagi machine saraga mamal hongna thajilakpana maram oiraduni state asigi handloom matamamada hekta mutkiba yabagi thak yaure Matam amagi satnarol nata ahoma kya lakhiba maramna yongfigi sanaphamsu nomonomagi hantharakle mamangaidadi nupa khudima khudai selami nupi singna phanek setnarami masi tangai fadaba aikhogi fijet laiteng oirami adubo haujikti inkhalagdiba naharol singna khudai setkidre laisabi masa sing phanek setnakhidre madugi muhutta masada wai sindi haiduna nupa su nupi su khungrau setnarakre maramaduna Iyonggi pirol sing asi nat kamari leinabi hiram kharakakta sejinabana maram oiraduna handloomgi pothok sing mutkinabigi masa amasu oiri mang tharakli bai khoigi culture amasung aikhoigi handloom asi hingat hananabani haiduna tungan civil society organization kharana class 8 gi graduation gi thak fawda leiba nupi mahiroi singda phanek sedanki adubo hairiba phanek sing adu hojikna amuk Manipur gi iyongda saba sejinakhidre Madugi muhutta mapalamdigi machine saba mamal hongba masum hena masak phajaba manba phanek sing thajilakre mamalda mapandagi thajilagliba phanek sing aduga sangdamnaba ngamdabadagi Manipur gi iyongda saba phanek aikhoigi miyamna leiduna sijinabagi sang yamna hantharakle khoiramba kaithelda phanek firol yonbi imamana pausi sida hai lamdamasigi iyongna saba khudai Namada lupa samrigi yang khaidigi chonga phawpadu yoli adubu mapandagi machine saraga pusilakpa khudai singa sidi supnagi lupa sanidagi sanigi yang khai phawpadu phangi machine saduna pusilakliba ahongba phi asidagi isagi iyongna sajaba phi asina yamna phaba helabasu lamdam asi lairaba miyamna masing hena leiba amadi khudaina singba polam sing asi numit khudingi sijinaba polam ama oiraktaba maramna miyamna mamal ahongba polam sing asina hena pamna lainari masigi sumatakta phige phanek mayek naibana singba sing asisu lamdam asida iyongna saduna pothokliba asiga mapandagi pusilakliba siga mamal tangkhai hena khetnaba maramna ahongba polam sing asina hena pamna lainari haina su phungdorakli Lamdamasigi nupi oibisingna thabak chathokpa office kabana singbana paksana sadi oina sijinariba rani manau hairaga khangnaba inafia sisu lamdamasigi iyongna saduna puthokpada amamamda lupa lising ani ga chongwadagi lupa lising ahum ga chonga fawa piri adubu mapandagi pusilakpa sing asidadi suknagi lupa chongwadagi lupa lising ama fawada fangli hain spali Makasa Tharakpoina topa paw mana police ka muknakhre Imphal West District ki manungsanba awang wabagai makhale kaidigi sagol sim nilakant sa yangkai ko miyoyama mathang tha November 15 mayumdagi thokhibadigi tha adumaki kunga mathoida singnaningai oiba mawngda siraga phangkiba Thaudokta senaba sing putho ohaiduna ngasi khongjang sangsinbada police ka muknakhre pausna hai ngasi ayuk pung 12 rom taba matamdaki hauduna Imphal East District ki manungsanba awang wabagai development committee awang wabagai maira paibi amadi awang wabagai signing club na sillaga laikai sigi community hall wakat khongsat ama sathraba matung khongjang aduda saruk yakhiba miyamna Sikmai police station da memorandum ama pishinbagi rally ama satki rally adu awang wabagai lairak haijin phamda Sikmai police ki team amana thatpadagi akan mongna muknaki tungda wari sanaraba matung yanaba purakpadi awang wabagai community hall wakat miphamgi khongjang sathaki khongjang aduga mari leinana misi esiga mari Lainana CM kiba JSG convener Fizam Priyo Kumar Fungdo kibda misi sigi matangda asuma langlalang jin amata ngasi fawba phangba ngamdana leiri misi sigi matangda asuma langlalang jin puthoknaba mamangda khongjang kya sangsin kre dubu langlalang jin puthoktabadigi ngasi khongjang ngasi sangsinbani ngasi gi khongjang adugi makha tarakpada JSG mihut singna Imphal West District ki SB Dr S Ibom saga unaduna memorandum ama pishinki memorandum aduda pallibadi misi Asumba langlalang jin tha sigi mari fawgi manungda putho kariguma puthokta batarabadi lamdam sigi CSO singa pullaga akan mokhongjang sathagani haibisini hain spali
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯥꯅꯈꯤꯕ ꯋꯥ ꯉꯥꯛꯇ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯃꯈꯥ ꯆꯠꯊꯒꯅꯤ ꯑꯁꯨꯝ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 15ꯗ ꯑꯁꯨꯝ ꯑꯟꯁꯝ ꯑꯃꯗꯤ KSO ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯨꯔꯕ ꯑꯁꯨꯝꯒꯤ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯛꯄ ꯊꯣꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯁꯨꯝꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯥꯏꯃꯤꯟꯂꯦꯟ ꯗꯣꯡꯒꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 15ꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯋꯤꯟꯇꯔ ꯁꯦꯁꯟꯒꯤ ꯃꯇꯝ ꯑꯊꯨꯕꯗ ꯂꯦꯞꯀꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯆꯤꯡꯃꯤꯁꯤꯡꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯃꯤꯁꯤꯡꯒꯤ ꯊꯥꯖꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯕꯤꯒꯅꯨ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2015ꯒꯤ ꯑꯣꯒꯁꯠ ꯊꯥꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯃꯥꯔꯖꯦꯟꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯀꯧꯗꯨꯅ ꯌꯥꯝꯅ ꯆꯌꯦꯠꯅꯔꯤꯕ ꯕꯤꯜ 3 ꯄꯨꯈꯠꯇꯨꯅ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯠꯅꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯟꯗꯛ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯀꯃꯤꯇꯤꯅ ꯄꯨꯈꯠꯂꯛꯂꯤꯕ ADC ꯕꯤꯜ 2021 ꯑꯁꯤꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯆꯥꯎꯈꯠꯄꯒꯤ ꯈꯦꯠꯅꯕ ꯑꯁꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯂꯝꯒꯤ ꯁꯔꯨꯛꯀꯤ ꯆꯥꯗ 60ꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯆꯥꯗ 94 ꯑꯁꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯀꯔꯤꯒꯨꯝꯕ ꯕꯤꯜ ꯑꯁꯤ ꯍꯥꯎꯁꯇ ꯄꯨꯈꯠꯇꯕ ꯇꯥꯔꯕꯗꯤ ꯆꯤꯡꯃꯤ ꯃꯤꯌꯥꯝꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯨꯝꯅ ꯀꯩꯗꯧꯉꯩꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯀꯣꯂꯦꯖ ꯑꯣꯖꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯃꯍꯨꯠꯇ ꯇꯣꯂꯣꯞ ꯍꯦꯟꯒꯠꯄꯗ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯂꯩꯕꯤꯒꯅꯨ ꯑꯦꯁ ꯔꯥꯖꯦꯟ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯣꯂꯦꯖ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯕꯒꯤ ꯃꯍꯨꯠꯇ 3ꯔꯦꯠ-ꯁꯨꯕ ꯄꯦ ꯀꯃꯤꯁꯟꯒꯤ ꯃꯈꯥꯗ ꯇꯣꯂꯣꯞ ꯍꯦꯟꯒꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯥꯖꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟड ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯑꯃꯗꯤ NAAC ꯕꯦꯡꯒꯂꯨꯔꯨꯅ ꯁꯤꯟꯗꯨꯅ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯄ꯭ꯔꯣꯖꯦꯛ ꯗꯥꯏꯔꯦꯛꯇꯔ RUSA ꯃꯅꯤꯄꯨꯔꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ DM ꯀꯣꯂꯦꯖ ꯇꯤꯆꯔꯁ ꯏꯗꯨꯀꯦꯁꯟꯒꯤ ꯂꯦꯛꯆꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯁꯃꯦꯟꯠ ꯑꯦꯟ ꯑꯦꯒ꯭ꯔꯦꯗꯤꯇꯦꯁꯟ ꯀꯣꯂꯦꯖꯦꯁ ꯍꯥꯏꯕ ꯊꯤꯝꯗ ꯅꯨꯃꯤꯠ 2ꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯋꯥꯔꯛꯁꯣꯞ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯔꯥꯖꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯣꯖꯥꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯂꯩꯉꯥꯛꯅ ꯅꯥꯊꯩꯕ ꯂꯩꯇꯦ ꯑꯣꯖꯥꯁꯤꯡꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯂꯣꯞ ꯍꯦꯟꯒꯠꯅꯅꯕ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯆꯩꯔꯥꯛꯁꯤꯗ ꯑꯣꯖꯥꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯍꯩ-ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕꯒꯤ ꯃꯍꯨꯠꯇ ꯇꯣꯂꯣꯞꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯂꯣꯞ ꯍꯦꯟꯒꯠꯇ꯭ꯔꯕꯗꯤ ꯀ꯭ꯂꯥꯁ ꯕꯣꯏꯀꯣꯠ ꯇꯧꯕ ꯑꯃꯗꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯩꯉꯥꯛꯀꯤ ꯁꯔꯚꯤꯁ ꯇꯧꯔꯒ ꯑꯦꯁꯣꯁꯤꯌꯦꯁꯟ ꯄꯪꯁꯦꯝꯗ ꯁꯦꯝꯗꯨꯅ ꯏꯍꯧ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯄꯟꯕ ꯑꯣꯏꯗꯨꯅ ꯂꯩꯔꯒꯅꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯅꯤꯡꯊꯤꯅ ꯇꯧꯕꯤꯌꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯀꯅꯥꯒꯨꯝꯕ ꯅꯝꯐꯨ ꯍꯥꯐꯨꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯠꯀꯗꯕ ꯂꯩꯇꯦ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅꯁꯨ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯔꯚꯤꯁꯀꯤ ꯃꯇꯝ ꯁꯥꯡꯗꯣꯛꯅꯕ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯋꯥꯍꯟꯊꯣꯛ ꯌꯥꯎꯗꯕꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯃꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯖꯨꯅꯤꯌꯔꯁꯤꯡꯗ ꯄꯨꯛꯅꯤꯡ ꯍꯟꯊꯅꯕꯒꯤ ꯑꯃꯗꯤ ꯄ꯭ꯔꯃꯣꯁꯟ ꯀꯥꯕꯒꯤ ꯇꯥꯟꯖꯥ ꯄꯤꯗꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯔꯚꯤꯁꯀꯤ ꯃꯇꯝ ꯁꯥꯡꯗꯣꯛꯄꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ ꯀꯦꯁꯁꯤꯡꯒꯤ ꯅꯨꯃꯤꯠ 18 ꯃꯉꯣꯏꯅꯅ ꯌꯨꯔꯣꯞꯇ ꯑꯣꯃꯤꯀ꯭ꯔꯣꯟ ꯀꯣꯔꯣꯅꯥ ꯚꯦꯔꯤꯌꯦꯟꯠ ꯂꯩꯔꯝꯂꯦ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯑꯣꯃꯤꯀ꯭ꯔꯣꯟ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯚꯦꯔꯤꯌꯦꯟꯠ ꯅꯥꯕꯁꯤꯡ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗꯒꯤ ꯚꯦꯔꯤꯌꯦꯟꯠ ꯑꯗꯨ ꯌꯨꯔꯣꯞꯇ ꯂꯩꯔꯤ ꯍꯥꯏꯅ ꯅꯦꯗꯔꯂꯦꯟꯗꯁꯀꯤ ꯑꯅꯧꯕ ꯗꯇꯥ ꯑꯃꯅ ꯉꯔꯥꯡ ꯎꯠꯈ꯭ꯔꯦ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯅ ꯑꯅꯧꯕ ꯚꯥꯏꯔꯁ ꯁ꯭ꯇ꯭ꯔꯦꯟ ꯑꯗꯨ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯄꯥꯎ ꯈꯪꯍꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯒꯤ ꯆꯌꯣꯜꯗ ꯑꯌꯥꯝꯕꯅ ꯈꯥ ꯊꯪꯕ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯊꯤꯡꯕꯁꯤꯡ ꯊꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯅꯥꯗꯥꯅ ꯃꯈꯣꯏꯒꯤ ꯑꯊꯤꯡꯕꯁꯤꯡ ꯑꯗꯨ ꯏꯖꯤꯞ ꯑꯃꯁꯨꯡ ꯅꯥꯏꯖꯦꯔꯤꯌꯥꯁꯨ ꯌꯥꯎꯅ ꯆꯥꯎꯊꯣꯛꯍꯟꯈꯤꯕꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯄꯥꯛꯇꯛꯅꯅ ꯄꯨꯡ ꯊꯤꯡꯕꯅ ꯑꯐꯕꯗꯒꯤꯗꯤ ꯑꯃꯥꯡꯕꯅ ꯍꯦꯟꯅ ꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯅꯕꯦꯝꯕꯔ 15ꯗ ꯑꯅꯧꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯚꯦꯔꯤꯌꯦꯟꯠ ꯑꯣꯃꯤꯀ꯭ꯔꯣꯟꯒꯤ ꯑꯍꯥꯟꯕ ꯀꯦꯁꯁꯤꯡ ꯑꯗꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯗꯆ ꯑꯣꯊꯣꯔꯤꯇꯤꯁꯅ ꯑꯣꯃꯤꯀ꯭ꯔꯣꯟ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯦ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈ꯭ꯔꯕ ꯃꯔꯝꯅ ꯄꯥꯛꯇꯛꯅꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯊꯤꯡꯕꯁꯤꯡ ꯊꯝꯕꯒꯤ ꯃꯥꯡ ꯇꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨ ꯇꯥꯛꯏ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯗꯨꯒꯤ ꯃ꯭ꯌꯨꯇꯦꯁꯟꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯋꯥꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤ ꯍꯦꯟꯅ ꯁꯟꯗꯣꯛꯀꯟꯕ ꯅꯠꯇ꯭ꯔꯒꯅ ꯚꯦꯛꯁꯤꯟꯁꯤꯡꯗ ꯍꯦꯟꯅ ꯔꯦꯖꯤꯁꯇꯦꯟꯁ ꯑꯣꯏꯕ ꯌꯥꯏ
haina WHO na thajari haina supali Lushilakpo na to papau khurana Deputy Speaker K Robindro gi isko na furakle Moyang Imphal Assembly Constituency dagi MD Altab Hussein ko bomiyama Congress Party danga si changlagani tabadagi Congress Party bu nungsibadagi party asigi worker uina sagotkani haina miyoi mariga loinana ngasi Congress bo na pangthokadaba thauram ama yawba lakiba Komla khong makha lekai dagi maisnam tompok saini fugani thuida Deputy Speaker oiriba Kongkham Robindro gi isko na furak le haidi thaudo sing asi nungtil pung ama makhairom taba matamda sakmaijing bazar thokibani thaudo sigi matangda tompok na paumi sing da haikibada mahak sahi taragi mamang dagi BJP gi worker oina lerakibani adubu mayang Imphal kendra da Altab Hussein na Congress ta sanglagani tabadagi Congress pu nungsijiduna miyoi mariga loinana Congress bawona tarana opagi thauramadu yawba lakpada thaudo asi thokibani lakminari ba miyoi manga gi manungda Congress party gi wari sanabada Maizing Bazar Leramba BJP gi worker oigani thajaba kharana takhibadagi local MLA da pau pikibu oigani haibagi singnabale mafam adu yorakpada khanghauduna Deputy Speaker Robindro amadi maki escort ka loinen leramki tanjadu da escort nongmai namduna maimit khangdana phurakibani haina maral siraduna thawong asibu pendaba phongdoki matungda asigumba thawong asi tawbigano amadi miyo amana masagi apamba mirep sagatpada apanba pibigano haiki hanasu phongdorakli Loshilakpo na to papau khrana farm logi mayokta khongjang changsilingai manungda farmer amata sikhibagi report laite center na lomi singi yaifana ba pass to kiba farm lo ohumadugi mayokta state kharagi lomi singna sahi ama hena khongjang changsin kibaduda lomi amata sikhibagi report laite haina center gi maike digi phongdokre ngasi parliament ta farm lo ohumasi mayokta khongjang changsin bada laikhidraba lomi singadugi imung manungda Center gi maike digi sel gi tengmang pikiba leibra haina opposition congress ki lusingba Adir Ranjan Chaudhuri gi maike digi hanglakiba waphamda Ministry of Agriculture and Farmers Welfare ki maike digi pikiba pakhum amada khongjang sangsilingai manungda laumi amata sikiba gi record leitabana wang adu hangningai oidi haikenasu pausna makhatana phongdorakli Loshilakpo na to papawam na singneningai oiba mongda siramle asumba thidoktrabadi khongjang sangsilagani imung manung haukiba November 13 gi numidang da Khergaon makha laikai digi MD Sadik Ilis Boyton sei tharaga teret apokpi Basnazam Pukhri mayum kauba miyoyama ma kahana launa leinadun leiminaramba lilong maiden khuldagi Rubani kaubi nupi amana wari sanasi haina kauraga singneninga oiba mongda sikiba thaudoka mari leinana imung manungi maikeidigi thaudu odugi matangna sarkar gi maikeidigi asengba asuma thidokna badabi tokre kariguma misi asigi matangna sapsaba langla langjinadu Thidokta batarabadi akan makhongjang kya sangsilagani haina Kherga makhau lekai mera paibigi General Secretary Thoibisana Begamna ngasi victim asigi yumna pangthokiba pawgi mifam amanda phongdokre Mauna makhatana haikibada MD Sadik asi ngarang mahaka hana launa leinaduna leiramba aduga hojingna Nupi mayumgi miyoi singna khaidokna khraba Rubani hairiba nupi asina wari sanasi lao kariguma laktrabadi hu thaklaga siragani haibadagi Sadikna nupi asigi mayumda chatkibani Sadikna nupi asigi mayumda chatkraba matung numidang pung 10 makhairom taba matamda nupi asigi imung manungi maikaidigi Sadik hu thaklubadigi lilongda leiba Nuru Hospital pukhatuna laikatnari haina imung manungi miyoi singda Pau pirakhi Pau du phangmadagi Nur Hospital satuna yenglubada Sadikna yumdagi thokibra setkiba pirol singadu amata setlamdre amasum Pinungi Kongro amakhaktam sialaga hospital aruba phibamda laikatnaraga leramki mauna setkiba pirol adusu I teraga polythene amada yomlaga leramki Sadiki phibam adu lushilakpadigi makhatana Jenims Hospital pukhatunu laikatnaki adubu nungalamdai pung mari makhai taba matamda laikatnaba ngamdana laikhitabani misi asi yamna singnaningai oi Sadikna yumdagi thokibada paikhiba mobile phone gi sim animak yoramdre laikhidraba Sadik Jenims ki mokta postmortem tokre adumapo postmortem gi report adu fangdribanina asi waksang loduna Lairi, misi asigi matangna sarkarna thidoktuna mara leibasing sairak pidrabadi akan makhongjang kya sangsin hai khianasu pausna makhatana paliduga hojiko inadi paus matang asa lusinjarage amasum patoksa kibra soi kiblan kibya kya yaursim yam ngakfigina amasum yam matamatam gi update ngamina kisi and thank you